ꯃꯇꯝ ꯑꯃꯗ ꯑꯄꯤꯛꯄ ꯈꯨꯜ ꯑꯃꯗ ꯕꯤꯡꯅꯝ ꯀꯧꯕ ꯑꯄꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯄꯪꯕ ꯃꯤꯁꯛꯅꯤ꯫ ꯀꯌꯥꯃꯨꯛ ꯄꯪꯕꯒꯦ ꯍꯥꯏꯕꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯜꯗꯨꯗ ꯂꯩꯕꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯗꯤ ꯕꯤꯡꯅꯝꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯄꯪꯕ ꯃꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯊꯥ 5-6 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯁꯤꯔꯦ꯫ ꯁꯤꯔꯕ ꯃꯆꯥ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯁꯤꯜꯂꯨꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯕꯤꯡꯅꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯤꯡꯅꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯦ꯫ ꯐꯤꯗꯨꯒꯤ ꯃꯊꯛꯇ ꯐꯛ ꯑꯃꯅ ꯑꯃꯨꯛ ꯌꯣꯝꯁꯤꯟꯗꯨꯅ ꯃꯣꯡꯐꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯛꯇ ꯌꯣꯝꯂꯤꯕ ꯑꯁꯤꯕ ꯃꯆꯥ ꯑꯗꯨ ꯂꯤꯊꯗꯨꯅ ꯂꯝꯕꯤꯗ ꯇꯥꯍꯧꯔꯦ꯫ ꯃꯗꯨ ꯕꯤꯡꯅꯝꯅꯗꯤ ꯈꯪꯂꯝꯗꯦ꯫ ꯄꯣꯠꯂꯣꯏꯐꯝ ꯌꯧꯔꯕꯗ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯃꯆꯥ ꯌꯥꯎꯔꯤꯕꯣꯏ ꯈꯟꯗꯨꯅ ꯀꯣꯝ ꯇꯧꯗꯨꯅ ꯑꯁꯤꯕ ꯑꯗꯨ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯕꯤꯡꯅꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯉꯁꯥꯏꯒꯤ ꯂꯤꯊꯗꯨꯅ ꯇꯥꯍꯧꯕ ꯑꯁꯤꯕ ꯃꯆꯥ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯤꯡꯅꯝꯅ ꯈꯜꯂꯤ, ꯃꯤ ꯑꯇꯩꯗꯤ ꯃꯆꯥ ꯁꯤꯔꯒ ꯂꯝꯕꯤꯗ ꯑꯗꯨꯝ ꯍꯨꯟꯗꯣꯛꯅꯕꯣꯏꯔꯦꯅ꯫ ꯑꯗꯨꯕꯨ ꯕꯤꯡꯅꯝꯅꯗꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯗꯨꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯑꯁꯤ ꯌꯦꯡꯗꯨꯅ ꯀꯩꯗꯧꯔꯨꯒꯕꯅꯣ ꯈꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯥ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯕꯤꯡꯅꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯅꯪ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ? ꯀꯞꯀꯅꯨ ꯇꯣꯛꯂꯣꯁꯦ, ꯃꯤꯗꯤꯅꯦ ꯃꯆꯥ ꯁꯤꯔꯕꯁꯨ ꯂꯝꯕꯤꯗ ꯄꯪꯍꯨꯟꯗ ꯍꯨꯟꯗꯣꯛꯅꯩ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯞꯄ ꯊꯦꯝꯂꯝꯃꯤ꯫ ꯕꯤꯡꯅꯝꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦꯗꯣ꯫ ꯅꯨꯡꯁꯥ ꯊꯤꯔꯗꯨꯅ ꯕꯤꯡꯅꯝꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯅꯕ ꯃꯣꯡꯐꯝꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯑꯉꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯊꯧꯗꯧꯗꯨ ꯎꯕꯗ ꯃꯆꯥ ꯐꯥꯎꯕ ꯇꯥꯍꯧꯕ ꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯒꯦ ꯈꯟꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯃꯤ꯫ ꯄꯟꯊꯕ ꯇꯧꯗꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯀꯧꯔꯨꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯁꯤꯕ ꯃꯆꯥ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯃꯥꯒꯤ ꯅꯨꯄꯤꯅ ꯕꯤꯡꯅꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯁꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯀꯔꯕꯥꯔ ꯇꯧꯗꯨꯅ ꯂꯥꯏꯕꯛ ꯌꯦꯡꯂꯣ ꯍꯥꯏꯗꯨꯅ ꯄꯣꯂꯥꯡ ꯑꯅꯤꯗ ꯊꯣꯏꯗꯤꯡ, ꯄꯥꯟ, ꯃꯥꯏꯔꯦꯟꯅꯆꯤꯡꯕ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯇꯨꯅ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯆꯠꯄꯗ ꯂꯝꯁꯥꯡ ꯂꯥꯛꯄꯅ ꯕꯤꯡꯅꯝ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯑꯣꯏ ꯊꯪꯕꯗ ꯄꯨꯔꯤꯕ ꯄꯥꯕꯣꯠ ꯑꯗꯨ ꯁꯤꯟꯒꯦ ꯇꯧꯕꯗ ꯃꯔꯦꯡꯕꯥꯟꯗꯗꯤ ꯁꯤꯟꯗ꯭ꯔꯗꯨꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯌꯦꯠ ꯑꯣꯏ ꯌꯦꯡꯂꯒ ꯄꯣꯠ ꯑꯗꯨ ꯑꯣꯏ ꯊꯪꯕ ꯅꯥꯀꯟꯗ ꯑꯗꯨꯃꯛ ꯊꯝꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯂꯦ꯫ ꯕꯤꯡꯅꯝꯗꯤ ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ ꯈꯪꯖꯗꯦ꯫ ꯂꯦꯡꯕꯥꯟ ꯁꯤꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝ ꯆꯠꯄꯗ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯗꯨ ꯐꯥꯎꯕ ꯕꯤꯡꯅꯝꯗꯤ ꯃꯌꯨꯝꯅꯤ ꯐꯥꯎꯕ ꯈꯪꯖꯗꯦ꯫ ꯑꯇꯣꯞꯄꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯤꯕꯅꯤ ꯈꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯈꯪꯗꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯏꯕꯦꯝꯃ, ꯅꯨꯃꯤꯠ ꯑꯁꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯩꯍꯥꯛ ꯉꯁꯤ ꯑꯍꯤꯡꯁꯤꯗꯗꯤ ꯄꯟꯈꯤꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯕꯤꯡꯅꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯌꯥꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯑꯍꯤꯡ ꯑꯃ ꯂꯩꯍꯜꯂꯦ꯫ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯃꯄꯨꯔꯣꯏꯕꯅꯤ ꯈꯪꯅ ꯈꯪꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯗꯣꯛꯇ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯕꯤꯡꯅꯝ ꯆꯠꯍꯟꯈꯤꯔꯝꯃꯤ꯫ ꯕꯤꯡꯅꯝꯅ ꯆꯠꯈ꯭ꯔꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ
ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯗꯨ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛ ꯐꯥꯔꯨꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯕꯤꯛꯅꯝꯗ ꯑꯃꯨꯛ ꯍꯪꯉꯤ, "ꯅꯨꯄꯥ, ꯌꯨꯝ ꯑꯁꯤ ꯀꯅꯥꯒꯤ ꯃꯥꯜꯂꯤ?" ꯕꯤꯛꯅꯝꯅ "ꯑꯩꯒꯤ ꯌꯨꯝꯒ ꯃꯥꯟꯅꯩꯅꯦ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯈꯥ ꯇꯥꯅ "ꯑꯩꯗꯤ ꯀꯅꯥ ꯃꯥꯜꯂꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗꯁꯨ ꯕꯤꯛꯅꯝꯅ "ꯅꯪꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯗꯨꯝ ꯃꯥꯟꯅꯩ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯌꯨꯝ ꯑꯁꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ, ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ, ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯀꯗꯥꯏꯗ ꯆꯠꯀꯦ ꯍꯣꯠꯅꯔꯤꯕꯅꯣ" ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯤꯛꯅꯝꯅ "ꯀꯔꯤ, ꯌꯨꯝꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝ, ꯅꯪꯕꯨꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ? ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯉꯤ ꯅꯪ" ꯍꯥꯏꯗꯨꯅ ꯕꯤꯛꯅꯝ ꯆꯠꯀꯦ ꯇꯧꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯝꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯨꯄꯥ ꯅꯪ ꯄꯣꯊꯥꯕ꯭ꯔꯥ?" ꯃꯗꯨꯗ ꯕꯤꯛꯅꯝꯅ ꯈꯨꯝꯂꯝꯃꯤ, "ꯄꯣꯊꯥꯕꯗꯤ ꯄꯣꯊꯥꯗꯦ, ꯋꯥꯔꯦ" ꯍꯥꯏꯗꯨꯅ ꯂꯦꯡꯕꯥꯟꯗ ꯄꯨꯔꯤꯕ ꯄꯣꯠꯇꯤ ꯁꯤꯟꯗꯣꯛꯂꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ, ꯅꯪꯅ ꯇꯧꯔꯛꯄ ꯊꯕꯛ ꯄꯨꯝꯅꯃꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧ." ꯕꯤꯛꯅꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯅꯤ, ꯅꯌꯨꯝꯁꯤꯅꯤ ꯍꯥꯏꯕ ꯆꯨꯝꯂꯕ꯭ꯔꯥ? ꯑꯩꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯕ꯭ꯔꯥ?" ꯀꯣꯟꯅ ꯊꯪꯗꯗꯤ ꯕꯤꯛꯅꯝ ꯃꯁꯥ ꯃꯊꯟꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯨꯅ ꯌꯦꯡꯕꯗꯗꯤ ꯕꯤꯛꯅꯝ ꯌꯨꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ, ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯦ꯫ ꯕꯤꯛꯅꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗꯒꯤ ꯃꯁꯥꯒꯤ ꯑꯄꯪꯕ ꯃꯇꯧ ꯑꯗꯨ ꯕꯤꯛꯅꯝ ꯈꯪꯖꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯐꯪꯂꯤꯕ ꯄꯥꯎꯇꯥꯛꯇꯤ ꯑꯄꯪꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥ ꯉꯥꯡꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯅ ꯀꯥꯟꯅꯕ ꯐꯪꯗꯦ, ꯊꯕꯛꯅ ꯑꯃꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯎꯠꯂꯕꯇꯗ ꯈꯪꯏ ꯍꯥꯏꯕꯁꯤꯅꯤ꯫